ꯈꯨꯔꯨꯝꯖꯔꯤ ꯍꯧꯕꯒꯤ ꯑꯣꯏꯃꯤꯟꯅꯁꯦ ꯍꯛꯆꯥꯡ ꯐꯕ ꯑꯣꯏꯃꯤꯟꯅꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯍꯨ ꯁꯥꯖꯦꯜ ꯉꯥꯛ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯨꯝ ꯑꯀꯣꯏꯕꯒꯤ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯑꯩꯒꯤ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯐꯝꯗꯨꯅꯤ ꯍꯥꯏꯇꯥꯔꯦ One, two, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Good morning. Morning, guys. Morning. Nahanse numilay sunflower da ꯈꯣꯏꯁꯤꯗ ꯍꯧꯕ ꯑꯩ ꯃꯌꯥꯝ ꯂꯥꯏꯐꯇ ꯑꯗꯨꯝ ꯎꯠꯇꯤ ꯎꯠꯆꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠꯂꯩ ꯍꯧꯕ ꯃꯐꯝ ꯑꯃ ꯃꯈꯣꯏꯁꯤ ꯃꯅꯥꯛꯇ ꯂꯩ ꯁꯨꯝ ꯃꯣꯏ ꯂꯧ ꯀꯩꯀꯩ ꯈꯣꯏꯗꯧꯔꯦ ꯑꯗꯨꯗꯨꯅ ꯂꯧꯕꯨꯛꯇꯣ ꯈꯣꯏꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯃꯇꯝ ꯌꯧꯁꯤꯜꯂꯝꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯥꯏ ꯃꯥꯏ ꯍꯦꯛꯄ ꯂꯧꯅꯔꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕ ꯍꯦꯛꯄ ꯆꯠꯂꯨꯕꯅꯤ ꯕꯦꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯑꯆꯧꯕꯗꯣ ꯁꯪꯕꯥꯏ ꯕꯣꯔꯥꯒ ꯍꯥꯏꯕꯗꯣ ꯕꯦꯛ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯪꯕꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯁꯪꯕꯥꯏ ꯍꯥꯏꯅꯤ ꯁꯪꯕꯥꯏ ꯕꯣꯔꯥ ꯃꯗꯨꯗꯣ ꯑꯗꯨꯃꯨꯛꯀꯤ ꯆꯥꯡꯁꯤ ꯑꯣꯏꯅꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯤꯇꯪꯗꯁꯨ ꯈ꯭ꯋꯥꯡꯁꯦ ꯑꯩꯒꯤ ꯊꯦꯡꯅꯖꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤꯀꯣ ꯑꯩ ꯍꯥꯟꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯤꯡꯈꯠꯂꯨꯕꯅꯦꯕ ꯆꯤꯡꯈꯠꯂꯨꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯞꯄꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯦꯞꯄꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯨꯀꯥꯟꯗ ꯈ꯭ꯋꯥꯡ ꯁ꯭ꯋꯥꯏꯁꯦ ꯅꯥ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯔꯨꯝꯕ ꯑꯃ ꯊꯥꯡꯕ ꯇꯧꯕꯁꯦ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯇꯧꯕꯤꯌꯨ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯀꯜꯂꯤꯃꯦꯅ ꯍꯦꯛꯇ ꯇꯧꯁꯟꯕꯗꯣ ꯑꯗꯨꯝꯕ ꯇꯧꯁꯟꯕꯤꯒꯅꯨ ꯈ꯭ꯋꯥꯡꯗꯤ ꯌꯥꯝ ꯁꯣꯛꯑꯦ ꯈ꯭ꯋꯥꯡꯗꯤ ꯌꯥꯝ ꯅꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯦꯡꯅꯖꯕꯗꯣ ꯃꯌꯥꯝꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅꯕ ꯂꯤꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯈꯤꯇꯪ ꯃꯌꯥꯝꯅꯁꯨ ꯑꯔꯨꯝꯕ ꯑꯃ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯁꯦ ꯅꯣꯟꯗꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯣꯜꯂꯒ ꯈ꯭ꯋꯥꯡ ꯅꯣꯟꯗꯕꯁꯦ ꯁꯤ ꯂꯥꯜꯂꯦ ꯇꯦꯛꯊꯔꯒ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯁꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯇꯧꯕꯗꯣ ꯇꯦꯛꯊꯔꯒ ꯂꯧꯈꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠ ꯑꯔꯨꯝꯕ ꯂꯧꯈꯠꯂꯒ ꯁꯤ ꯂꯥꯜꯂꯕꯅꯤꯀꯣ ꯇꯦꯛꯊꯔ ꯇꯧꯔꯒ ꯈꯣꯠꯄꯤꯌꯣꯕ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯑꯔꯨꯝꯕꯗ
ꯇꯦꯛꯊꯣꯛꯑꯒꯁꯨ ꯈ꯭ꯋꯥꯡꯁꯦ ꯈꯔ ꯇꯦꯛꯊꯣꯛꯑꯒꯁꯨ ꯑꯔꯨꯝꯕꯗꯨ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯌꯥꯝ ꯂꯨꯝꯕꯗꯨꯗꯤ ꯊꯥꯡꯒꯠꯄꯤꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯤꯌꯨ ꯈ꯭ꯋꯥꯡꯗ ꯁꯣꯛꯇꯅꯕ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯁꯦ ꯌꯥꯈꯤꯗ꯭ꯔꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯦꯡꯒꯦ ꯍꯦꯛꯇ ꯇꯧꯁꯟꯒꯦ ꯍꯥꯏꯕꯒꯤ ꯊꯕꯛꯇꯣ ꯑꯃ ꯊꯥꯗꯣꯛꯄꯤꯌꯨ ꯌꯥꯔꯤꯒꯩ ꯆꯦꯛꯁꯤꯜꯂꯤꯒꯩ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ 1 2 3 4 5 6 7 8 9 10 1 2 3 4 5 6 7 8 9 10 Habis macam ni. 1 2 3 4 5 6 7 8 9 10 1 2 3 4 5 6 7 8 9 10 hꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯁꯥꯖꯦꯜ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩ ꯉꯔꯥꯡꯗꯤ ꯋꯥꯛꯀꯤꯡꯃꯛꯇꯤ ꯆꯦꯟꯖꯗ꯭ꯔꯦ ꯌꯨꯝꯒꯤ ꯍꯤꯡꯒꯣꯜꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯑꯗꯨꯝ ꯇꯧꯖꯔꯦ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯃꯌꯥꯝ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣꯝꯅ ꯁꯪꯕ ꯃꯇꯝꯗ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯗ ꯄꯤꯖꯅꯤꯡꯕꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯁꯪꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁꯨꯝ ꯁꯥꯖꯦꯜꯒ ꯇꯧꯔꯒ ꯂꯩꯕ ꯀꯣ ꯍꯛꯆꯥꯡꯁꯦ ꯁꯥꯖꯦꯜꯒ ꯇꯧꯔꯒ ꯂꯩꯕ ꯃꯤꯁꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯌꯥꯝ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤ ꯍꯛꯆꯥꯡꯁꯦ ꯐꯔꯒ ꯇꯤꯛ ꯇꯤꯛ ꯍꯛꯆꯥꯡꯁꯦ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯂꯩꯕ ꯅꯣꯏꯍꯟꯗꯕꯤꯗ ꯊꯝꯕ ꯍꯛꯆꯥꯡꯁꯦ ꯐꯤꯠ ꯑꯣꯏꯅ ꯊꯝꯕꯁꯦ ꯁꯤꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯈꯜꯂꯨꯗꯕ ꯋꯥꯍꯩ ꯈꯔ ꯇꯥꯕ ꯐꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯅꯣꯏꯍꯟꯕꯤꯒꯅꯨ ꯑꯗꯣꯝꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯗꯅꯦ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕ ꯍꯣꯏ ꯂꯣꯏꯅꯃꯛ ꯊꯥꯒꯠꯄꯤꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯊꯥꯒꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯍꯛꯆꯥꯡ ꯅꯣꯏꯍꯟꯗꯅ ꯂꯩꯕꯤꯌꯨ ꯐꯤꯔꯣꯜ ꯁꯦꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯨꯞꯃꯦꯟ ꯇꯧꯔꯛꯄꯁꯦ ꯈꯤꯇꯪ ꯂꯦꯡꯕ ꯑꯣꯠꯄ ꯇꯧꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯁꯥꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯋꯥꯠꯄ ꯃꯤꯁꯤꯅꯅꯦ ꯂꯦꯡ ꯑꯣꯠꯄꯒ ꯅꯨꯡꯇꯤꯒꯤ ꯂꯦꯡ ꯑꯣꯠꯇꯅ ꯑꯗꯨꯝ ꯁꯥꯟꯅꯔꯤꯕ ꯃꯁꯥ ꯐꯤꯠ ꯑꯣꯏꯅꯕ ꯁꯥꯟꯅꯕ ꯃꯤꯁꯤꯒ ꯈꯦꯠꯅꯕ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯤꯗꯤ ꯃꯌꯥꯝꯅꯅꯦ ꯈꯪꯅꯕ ꯋꯥꯐꯝꯅꯤꯀꯣ ꯑꯩꯅꯁꯨ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯌꯥꯝ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤ ꯋꯥ ꯑꯗꯨꯒꯤ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯎꯕꯤꯔꯕ ꯉꯥꯛꯇꯅꯤ ꯈꯔ ꯍꯛꯆꯥꯡꯁꯨ ꯃꯨꯞꯃꯦꯟ ꯇꯧꯕ ꯁꯥꯟꯅꯕ ꯃꯤꯅ ꯂꯦꯡ ꯑꯣꯜꯂꯛꯄ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯌꯦꯡꯕ ꯈꯔ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯥꯟꯅꯕꯤꯌꯨ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯃꯁꯨꯡ ꯊꯧꯔꯝ ꯑꯃ ꯇꯧꯕꯗ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯥꯖꯦꯜ ꯇꯧꯈꯤꯕꯁꯤꯅ ꯑꯗꯨꯅ ꯑꯩꯅ ꯄꯤꯖꯔꯤꯕ ꯄꯥꯎꯖꯦꯜꯁꯤꯗꯤ ꯃꯌꯥꯝꯁꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯗꯨ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗꯒꯤ ꯍꯔꯥꯎꯖꯕ ꯅꯨꯡꯁꯤꯖꯕꯗꯨ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯅꯪꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯑꯌꯨꯛꯇ ꯑꯗꯨꯝ ꯇꯧꯖꯩ ꯅꯨꯡꯊꯤꯟꯗꯅ ꯍꯤꯡꯒꯣꯜꯒꯤ ꯊꯕꯛ ꯀꯩꯀꯥ ꯑꯩꯅ ꯅꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯅ ꯁꯨꯝ ꯃꯨꯞꯃꯦꯟ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯍꯦꯛꯇ ꯍꯦꯕꯤꯗ ꯇꯧ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯝ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯈꯔ ꯃꯨꯞꯃꯦꯟ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ
ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯩꯅ ꯍꯛꯆꯥꯡꯁꯦ ꯅꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯍꯣꯔꯁꯁꯦ ꯋꯥꯡꯅ ꯍꯣꯔꯁꯁꯦ ꯂꯤꯂꯥ ꯌꯥꯎꯕ꯭ꯔꯣ ꯁꯨꯃꯥꯡ ꯂꯤꯂꯥꯃꯛꯇꯤ ꯌꯥꯎꯖꯗ꯭ꯔꯤ ꯑꯗꯨꯒ ꯔꯦꯗꯤꯑꯣꯒꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯈꯔ ꯑꯗꯨꯝ ꯈꯔ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯈꯤꯕ ꯃꯌꯥꯝꯗꯤ ꯌꯥꯝ ꯊꯥꯖꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯈꯤꯕ ꯂꯤꯂꯥ ꯑꯗꯨꯝ ꯈꯔ ꯇꯥꯕꯤꯈꯤꯕ ꯌꯥꯎꯏ ꯌꯥꯝꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕ ꯂꯤꯂꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯈ꯭ꯔꯦ ꯁꯤꯂꯥ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯁꯤꯂꯥ ꯂꯥꯛꯄꯤꯕ ꯂꯨꯋꯥꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯔꯦꯕꯤꯀꯥ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯁꯤꯂꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯕ ꯊꯥꯒꯠꯆꯔꯤ ꯔꯦꯕꯤꯀꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯔꯦꯕꯤꯀꯥꯅ ꯆꯦ ꯁꯤꯂꯥ ꯃꯣꯔꯅꯤꯡ ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯂꯨꯋꯥꯡ ꯀꯃꯦꯟ ꯄꯥꯎꯅꯦ ꯍꯣꯏ ꯄꯥꯖꯒꯦ ꯁꯤ ꯁꯤꯂꯤꯌꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯅꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯧꯈꯤꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯀ ꯐꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯛꯇ ꯕꯪ 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 ꯀꯥꯕ ꯑꯗꯨꯝꯕ ꯁꯤꯡꯁꯨ ꯇꯧꯔꯛꯄ ꯌꯥꯎꯈꯤ ꯑꯗꯨꯒ ꯈꯤꯇꯪ ꯀꯩꯅꯣꯝꯇ ꯂꯦꯡꯉꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯃꯛꯇ ꯍꯛꯆꯥꯡꯁꯤ ꯁꯠꯂ ꯃꯥꯏꯗ ꯂꯩꯔꯁꯨ ꯍꯛꯆꯥꯡꯁꯤ ꯂꯩꯔꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯝ ꯃꯅꯤꯡꯗ ꯀꯩꯅꯣꯝ ꯇꯧꯔꯤꯒ ꯐꯠꯀ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯐꯠ ꯊꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯗꯪ 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 ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯤ ꯀꯩꯗꯧꯔꯦ ꯀꯁꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯤꯗ ꯀꯟꯅ ꯀꯩꯅꯣꯝ ꯍꯦꯛ ꯁꯠ ꯐꯠ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯊꯨ ꯑꯀꯥꯏꯒꯤ ꯌꯥꯝ ꯁꯠ ꯁꯠ ꯐꯠ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯋꯥꯠꯂꯦꯕ ꯍꯛꯆꯥꯡ ꯅꯣꯏꯈꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯅꯣꯏꯗ꯭ꯔꯃꯛꯁꯨ ꯃꯨꯞꯃꯦꯟ ꯂꯦꯡꯕ ꯑꯣꯠꯄ ꯇꯧꯕꯁꯤ ꯋꯥꯠꯂꯒꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯕ ꯏꯁꯥꯗ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯇꯣꯉꯥꯟꯕ ꯏꯁꯥꯗ ꯁꯨꯝ ꯏꯁꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯝ ꯇꯣꯏꯅ ꯁꯥꯖꯦꯜꯁꯦ ꯇꯧꯔꯛꯑꯀꯥꯟꯗ ꯇꯣꯉꯥꯟꯕ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯌꯥꯝꯅ ꯃꯌꯥꯝꯗ ꯐꯪꯍꯟꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯕ ꯉꯥꯛꯇꯅꯦ ꯈꯪꯕꯕꯨꯗꯤ ꯑꯩꯒꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯁꯤꯡꯗꯨꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡ ꯑꯣꯠꯄ ꯀꯌꯥ ꯋꯥꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯤꯟꯐꯝꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇꯨꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯦꯡ ꯑꯣꯠꯄ ꯀꯌꯥ ꯋꯥꯠꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯟꯕꯤꯒꯅꯨ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯖꯦꯜ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯌꯥꯝꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯤꯔꯝꯕꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯇꯧꯖꯗ꯭ꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯖꯗ꯭ꯔꯤ 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 26 7 8 9 10
ꯌꯥꯝ ꯍꯩꯌꯦ ꯍꯩꯕꯕꯨꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯆꯣꯡꯕ ꯐꯟꯕ ꯇꯧꯕ ꯈꯔꯁꯤꯁꯨ ꯑꯗꯨꯝ ꯐꯩꯌꯦꯅ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯛꯇꯪ ꯂꯝꯖꯦꯟ ꯆꯦꯟꯕ ꯈꯛꯇ ꯅꯠꯇꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯕꯗꯨ ꯂꯝꯖꯦꯟ ꯆꯦꯟꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯍꯥꯏ ꯍꯛꯆꯥꯡ ꯐꯕ ꯑꯃ ꯍꯥꯏꯕꯁꯦ ꯂꯝꯖꯦꯟ ꯆꯦꯟꯕ ꯈꯛꯇꯅ ꯌꯥꯗꯦ ꯍꯥꯏ ꯑꯇꯩ ꯑꯇꯩꯗꯁꯨ ꯀꯥꯟꯅꯩ ꯑꯗꯨꯒ ꯂꯪꯁ ꯍꯥꯔꯠ ꯁꯤꯗꯁꯨ ꯃꯔꯨ ꯑꯣꯏꯅ ꯀꯥꯟꯅꯩ ꯍꯥꯏ ꯂꯝꯖꯦꯟ ꯆꯦꯟꯕꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯣꯏꯅꯤꯡꯒꯩꯁꯦ ꯃꯨꯞꯃꯦꯟ ꯇꯧꯕ ꯈꯣꯠꯄꯀꯣ ꯁꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯖꯣꯏꯅꯤꯡ ꯀꯩꯀꯩ ꯁꯨꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯐꯩꯌꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯈꯨꯠꯁꯦ ꯀꯩꯅꯣꯝ ꯈꯤꯇꯪꯒ ꯇꯧꯕꯗ ꯀ꯭ꯔꯣꯛꯀ ꯂꯥꯎꯔꯒ ꯑꯁ ꯈꯨꯠꯁꯦ ꯀꯥ ꯂꯦꯡ ꯌꯥꯗꯕ ꯈꯣꯠꯇꯕ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯕꯅꯣ ꯈꯪꯗꯦ ꯂꯩꯗꯤ ꯂꯩ ꯌꯨꯝꯗ ꯂꯕꯔ ꯑꯃꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯤꯡꯈꯠ ꯁꯥꯟꯅꯕꯗꯣ ꯈꯣꯡꯗ ꯐꯥꯔꯒ ꯑꯗꯨꯝꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯝꯕꯣꯝ ꯑꯣꯏꯔꯣ ꯃꯁꯜꯁꯤꯡꯁꯦ ꯈꯤꯇꯪ ꯇꯥꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯁꯤꯡꯗꯣ ꯑꯗꯨꯝ ꯁꯥꯟꯅꯕꯤꯕ ꯐꯩ ꯌꯣꯠ ꯀꯦꯖꯤ 10ꯒꯨꯝꯕ ꯀꯩꯒꯨꯝꯕꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯈꯔ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯊꯥꯡꯒꯠꯂ ꯁꯨꯝ ꯁꯥꯟꯅꯕꯤꯕꯀꯣ ꯑꯗꯨꯝꯕꯗꯨꯁꯨ ꯐꯩ ꯑꯩ ꯑꯗꯨꯃꯛꯇꯤ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯕꯔꯒꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯕꯤꯕ ꯈꯔ ꯑꯗꯨꯝ ꯈꯤꯇꯪ ꯍꯛꯆꯥꯡꯁꯦ ꯐꯗ꯭ꯔꯥ ꯐꯗ꯭ꯔꯥ ꯍꯥꯏꯗꯤ ꯐꯔꯥ ꯐꯔꯥ ꯇꯥꯗꯅꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯇꯥꯁꯟꯅꯕ ꯍꯛꯆꯥꯡ ꯍꯣꯜ ꯕꯣꯗꯤꯁꯤꯡꯁꯦ ꯈꯔ ꯇꯥꯁꯟꯅꯕꯁꯨ ꯇꯧꯕꯤꯕ ꯐꯩ ꯌꯦꯡꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ 1 2 3 4 5 6 7 8 9 10 11 12 13 14 15 16 1 2 3 4 5 6 7 30 1 2 3 4 5 6 7 8 9 10 11 12 14 15 16 17 18 19 20 21 22 23 24 25 26 27 28 29 30 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯁꯨ ꯉꯁꯥꯏ ꯂꯨꯋꯥꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯁꯨ ꯂꯤꯂꯥ ꯈꯔ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯏꯃꯟ ꯇꯤꯚꯤꯗꯁꯨ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯀꯣꯃꯦꯟꯒ ꯄꯤꯕꯤꯔꯛꯄ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯥꯔꯠꯀꯤ ꯂꯥꯏꯟꯁꯤꯁꯨ ꯈꯔ ꯄꯥꯝꯖꯔꯨꯕꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯕ ꯈꯪꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯃꯅꯤ ꯈꯪꯕꯤꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯂꯤꯂꯥꯗꯣ ꯀꯔꯤ ꯂꯤꯂꯥꯅꯣ ꯀꯥꯏꯅ ꯁꯨꯝ ꯇꯁꯦꯡꯅꯅ ꯑꯩ
ꯑꯩꯅ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯛꯀ ꯀꯣꯟꯅꯅ ꯈꯪꯗꯕ ꯃꯤꯡꯒ ꯀꯣꯟꯅꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯤꯔꯒꯁꯨ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯃꯤꯡꯗꯣ ꯄꯟꯖꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗ ꯄꯟꯖꯔꯛꯀꯦ ꯃꯃꯤꯡꯗꯣ ꯑꯔꯣꯏꯕ ꯁꯥꯖꯦꯜ 1 2 3 4 5 6 7 8 9 10 11 12 16 17 18 19 20 21 22 23 24 25 26 27 28 29 Thank you everyone. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅꯕ ꯇꯧꯔꯁꯦ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯋꯥꯖꯕ ꯋꯥꯅꯤ ꯁꯥꯖꯦꯜ ꯇꯧꯕꯁꯤꯅ ꯍꯛꯆꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯪꯉꯦ ꯃꯔꯨ ꯑꯣꯏꯅ ꯆꯤꯟꯖꯥꯛꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯆꯤꯟꯖꯥꯛꯁꯤꯁꯨ ꯃꯔꯨ ꯈꯨꯑꯣꯏ ꯑꯃꯅꯤ ꯁꯥꯖꯦꯜ ꯇꯧꯋꯦꯅ ꯍꯦꯛꯇ ꯍꯛꯆꯥꯡ ꯐꯒꯗꯕ ꯅꯠꯇꯦ ꯆꯤꯟꯖꯥꯛꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯆꯥꯕ ꯃꯇꯝ ꯅꯥꯏꯗꯕ ꯑꯗꯒꯤ ꯃꯆꯤ ꯑꯣꯏꯕ ꯆꯥꯗꯕ ꯖꯪ ꯐꯨꯗꯀꯨꯝꯕ ꯌꯥꯝ ꯆꯥꯁꯤꯟꯕ ꯑꯊꯨꯝꯕ ꯌꯥꯝ ꯆꯥꯁꯤꯟꯕ ꯑꯌꯥꯛꯄ ꯌꯥꯝ ꯆꯥꯁꯤꯟꯕ ꯁꯨꯝꯕꯁꯤꯡꯁꯨ ꯌꯥꯔꯤꯈꯩꯗꯤ ꯇꯧꯕꯤꯒꯅꯨ ꯑꯊꯨꯝꯕ ꯌꯥꯝ ꯆꯥꯕꯤꯒꯅꯨ ꯑꯌꯥꯛꯄꯒꯤ ꯊꯕꯛꯁꯤꯁꯨ ꯑꯌꯥꯛꯄꯒꯤ ꯄꯣꯠꯁꯤꯁꯨ ꯌꯥꯝ ꯆꯥꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯛꯄ ꯍꯥꯏꯔꯅ ꯍꯦꯛꯇ ꯊꯨꯝꯒꯁꯦ ꯇꯔꯔ ꯆꯤꯡꯒꯩ ꯌꯥꯛꯄꯗꯣ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯌꯥꯛꯄꯗꯨ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯛꯄꯗꯨ ꯈꯛꯇ ꯌꯥꯛꯄ ꯅꯠꯇꯦ ꯊꯨꯝꯒꯤ ꯁꯔꯨꯛ ꯌꯥꯝ ꯆꯥꯡ ꯋꯥꯡꯅ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯊꯨꯝ ꯌꯥꯝ ꯆꯥꯕ ꯃꯤꯗꯤ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯆꯥꯛ ꯄꯨꯈꯝ ꯅꯥꯀꯟꯗꯒ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯂꯦꯠꯇꯒ ꯊꯨꯝꯒꯁꯦ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯇꯣꯉꯥꯟꯅ ꯍꯥꯞꯄꯒ ꯑꯗꯨꯝ ꯅꯝꯃ ꯆꯥꯕꯁꯨ ꯂꯩ ꯇꯧꯕꯤꯒꯅꯨ ꯑꯗꯣ ꯌꯥꯔꯤꯈꯩ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯍꯩ ꯆꯥꯕꯗꯒ ꯊꯨꯝꯒꯁꯦ ꯃꯌꯥꯝ ꯃꯌꯥꯝꯀ ꯅꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯩꯈꯥꯃꯛꯇ ꯆꯥꯔꯁꯨ ꯊꯨꯝꯁꯦ ꯃꯌꯥꯝ ꯌꯥꯝꯃ ꯄ꯭ꯔꯣꯛ 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 ꯁꯥꯏꯕꯗꯣ ꯍꯥꯎꯏ ꯀꯥꯟꯅ ꯆꯥꯔꯤꯅꯦꯕ ꯊꯨꯝꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯖꯕ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯄꯥꯎꯇꯥꯛ ꯄꯤꯖꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯄꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯩꯅ ꯇꯥꯛꯆꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯑꯩ ꯇꯥꯛꯆꯕꯒꯤ ꯋꯥꯁꯨ ꯅꯠꯆꯗꯦ ꯅꯤꯡꯁꯤꯡꯖꯕ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯈꯟꯅꯩ ꯆꯥꯁꯦ ꯆꯤꯅꯤ ꯌꯥꯝ ꯍꯥꯞꯄ ꯆꯤꯅꯤ ꯌꯥꯝ ꯍꯥꯞꯄꯒ ꯊꯨꯝꯃꯦ ꯁꯤꯗꯤ ꯍꯥꯎꯋꯦ ꯆꯤꯅꯤꯁꯦ ꯀꯥꯟꯅꯒ ꯈꯟꯅꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯆꯤꯅꯤ ꯌꯥꯝ ꯆꯥꯔꯒ ꯊꯨꯝ ꯌꯥꯝ ꯆꯥꯔꯒ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯂꯩꯇꯕ꯭ꯔꯅ ꯈꯟꯖꯩ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯕꯗꯨꯅꯤ
ꯑꯗꯨꯒ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯃꯤꯑꯣꯏꯕꯅ ꯁꯤꯕꯁꯦ ꯆꯤꯟꯗꯅꯦ. ꯃꯤꯉꯣꯟꯗ ꯆꯤꯟ ꯄꯉꯥꯡ ꯉꯥꯡꯉꯨꯕꯒꯤ ꯃꯤꯅ ꯆꯤꯟꯗꯨ ꯌꯥꯎꯔꯗꯤ ꯃꯤꯅ ꯁꯥꯎꯔꯛꯄ ꯉꯥꯡꯉꯨꯔꯗꯤ ꯃꯤꯅ ꯁꯥꯎꯔꯛꯄ ꯑꯗꯨꯅꯗꯤ ꯇꯧꯔꯛ ꯇꯥꯕ ꯐꯨꯔꯛ ꯇꯥꯕ ꯆꯩꯔꯛ ꯇꯥꯕꯅ ꯑꯗꯨꯒꯤ ꯅꯠꯇꯦꯀꯣ. ꯆꯤꯟꯖꯥꯛꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ. ꯆꯤꯟꯗꯅꯤ ꯆꯥꯗꯣꯏꯁꯦ ꯆꯤꯟꯖꯥꯛꯁꯤꯁꯨ. ꯑꯗꯨꯅ ꯆꯤꯟꯖꯥꯛꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕꯗ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯑꯃꯔꯣꯝ ꯊꯣꯛꯍꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯆꯤꯟꯖꯥꯛꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ. ꯆꯤꯟꯖꯥꯛ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯇꯥꯔꯦ. ꯕꯦꯂꯦꯟꯁꯇ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯁꯤꯡꯁꯦ. ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯆꯥꯒꯗꯕ ꯊꯛꯀꯗꯕꯁꯤꯡꯁꯦ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯖꯦꯁꯟ ꯇꯧꯅꯤꯡꯕ ꯑꯝꯇꯪꯒ ꯂꯩ. ꯃꯌꯥꯝ ꯌꯥꯔꯤꯈꯩꯅꯦ ꯃꯤꯠꯁꯦ ꯇꯣꯏꯅ ꯆꯥꯕꯁꯨ ꯐꯠꯇꯦ ꯆꯥꯗꯕꯁꯨ ꯐꯠꯇꯦ ꯆꯥꯕꯤꯌꯨ. ꯑꯗꯨꯒ ꯃꯤꯠꯁꯦ ꯌꯥꯔꯤꯈꯩꯗꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯧꯕꯤꯒꯅꯣꯅ ꯑꯩ ꯍꯥꯏꯖꯒꯦ. ꯃꯤꯠꯁꯦ ꯅꯨꯡꯗꯥꯡꯗ ꯆꯥꯕꯒꯤ ꯊꯕꯛꯁꯦ. ꯀꯔꯤꯒꯨꯝꯕ ꯄꯤꯁ ꯑꯃꯅꯤꯒ ꯆꯥꯔꯒꯗꯤ ꯃꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯥꯏꯗ꯭ꯔꯦꯀꯣ. ꯑꯗꯨꯒ ꯄꯨꯔꯥ ꯑꯗꯨꯅ ꯇꯣꯠꯂꯒ ꯆꯥꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯇꯧꯗꯧꯕ ꯑꯣꯏꯔꯒꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯠ ꯆꯥꯕꯁꯦ ꯑꯃ ꯇꯣꯛꯄꯤꯌꯨ. ꯅꯨꯃꯤꯗꯥꯡꯗ ꯃꯤꯠ ꯆꯥꯕꯤꯒꯅꯨ. ꯌꯦꯟ ꯃꯇꯨꯝ ꯑꯣꯛ ꯃꯇꯨꯝ ꯑꯇꯩ ꯁꯨꯝꯕ ꯆꯥꯕ ꯁꯥꯗꯨꯝꯁꯦ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯗ ꯆꯥꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯌꯨ. ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯗ ꯑꯍꯥꯎꯕ ꯊꯣꯡꯕꯁꯤꯗꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯍꯥꯎꯕ ꯃꯤꯟꯁ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯗꯨꯕꯨ ꯑꯍꯥꯎꯕ ꯀꯧꯏ. ꯑꯗꯨꯕꯨ ꯀꯃꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯌꯦꯟꯒꯨꯝꯕ ꯊꯣꯡꯕ ꯉꯥꯒꯨꯝꯕ ꯊꯣꯡꯕ ꯑꯦꯅꯤ ꯑꯇꯩ ꯁꯥ ꯉꯥ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯝꯕꯗ ꯊꯣꯡꯕꯁꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕ. ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣꯕ. ꯅꯨꯃꯤꯗꯥꯡꯗ ꯆꯥꯕꯤꯒꯅꯨ. ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟꯁꯤꯗ ꯑꯣꯏꯅ ꯆꯥꯕꯤꯌꯨ. ꯅꯨꯃꯤꯗꯥꯡꯗ ꯆꯥꯕꯤꯒꯅꯨ ꯍꯥꯏ. ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯆꯥꯛꯁꯤꯁꯨ ꯌꯥꯝ ꯊꯦꯡꯅ ꯆꯥꯕꯤꯒꯅꯨ. ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯥꯛ ꯇꯣꯛꯄꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯨꯝꯗ꯭ꯔꯃꯛꯁꯨ ꯐꯃꯨꯡꯗ ꯂꯩꯅꯤꯡꯕꯅꯤ ꯈꯪꯗꯦ ꯃꯣꯕꯥꯏꯜꯁꯦ ꯃꯦꯠꯂꯒ ꯑꯗꯨꯝ ꯐꯝꯅꯤꯡꯉꯒ ꯂꯩꯕꯅꯤ ꯈꯪꯗꯦ ꯇꯧꯒꯜꯂꯦꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯒꯟꯕꯁꯤꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯗꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯍꯥꯏꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯟꯕꯤꯌꯨ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯥꯏꯖꯦꯁ ꯇꯧꯕ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯨꯕ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯂꯩꯗꯅꯀꯣ. ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯆꯥꯕꯤꯌꯨ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ. ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ
ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯃꯌꯥꯝꯗ ꯄꯤꯖꯅꯤꯡꯉꯤꯕ ꯄꯥꯎꯖꯦꯜꯗꯤ ꯃꯌꯥꯝ ꯑꯃꯠꯇ ꯅꯥꯕꯤꯔꯅꯨ ꯁꯤꯅꯤ꯫ ꯍꯛꯆꯥꯡ ꯅꯥꯕꯁꯦ ꯑꯝꯇ, ꯍꯛꯆꯥꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯦ ꯑꯝꯇ ꯌꯥꯎꯕꯤꯔꯅꯨ꯫ ꯂꯣꯏ ꯐꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯕ ꯄꯥꯎꯖꯦꯜꯁꯦ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯇꯥꯛꯄꯤꯔꯝꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯐꯕ ꯍꯛꯆꯥꯡ ꯐꯕ ꯑꯣꯏꯃꯤꯟꯅꯁꯦ꯫ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ꯫ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯖꯤꯟꯕ ꯍꯩꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯨ ꯄꯤꯖꯔꯤ꯫ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ꯫ ꯑꯗꯨꯅ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯠꯂꯨꯗ꯭ꯔꯒꯁꯨ, ꯍꯥꯠꯅꯗ꯭ꯔꯒꯁꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯊꯦꯡꯅꯕꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯑꯁꯣꯏꯕ ꯑꯁꯤ ꯌꯥꯎꯗꯕꯁꯨ ꯀꯅꯥꯝ ꯉꯝꯃꯣꯏ꯫ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯉꯥꯛꯅꯁꯤ꯫ ꯑꯗꯨꯒ ꯌꯥꯔꯤꯈꯩꯁꯨ ꯁꯣꯏꯗꯅꯕꯁꯨ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯁꯨꯝ ꯈꯪꯗꯦ, ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ, ꯑꯗꯒꯤ ꯁꯨꯝ ꯊꯃꯣꯏꯗꯒꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯕꯅꯤꯅ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯁꯦ ꯍꯦꯛꯇ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯗꯤ ꯃꯇꯦꯡ ꯆꯥꯗꯕꯅꯤ, ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯍꯦꯟꯕꯇ ꯄꯥꯝꯕ ꯁꯪꯁꯥꯔꯁꯤꯗ ꯑꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯟꯒꯨꯝꯅ ꯁꯛꯂꯤꯕ ꯏꯁꯩꯁꯤꯅ ꯑꯩꯒꯤꯗꯤ ꯃꯔꯨꯞꯅꯤ, ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯅꯤ, ꯑꯩꯗꯤ ꯃꯇꯦꯡ ꯇꯅꯔꯤ ꯇꯅꯅꯤꯅ ꯇꯅꯅꯤ ꯗꯦꯗꯦꯅ ꯇꯅꯅ ꯗꯦꯅ ꯃꯇꯝ ꯑꯃ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕꯤ, ꯉꯁꯤꯅ ꯁꯅꯥꯒꯤ ꯃꯆꯨ ꯁꯪꯈ꯭ꯔꯕꯤ, ꯃꯆꯨ ꯁꯨꯔꯕꯨ ꯀꯥꯏꯍꯟꯕꯤꯔꯝ ꯃꯅꯤꯡ ꯇꯝꯈ꯭ꯔꯕꯁꯨ ꯁꯛꯈꯤꯅꯤ ꯑꯩꯗꯤ ꯀꯥꯏꯅ ꯏꯁꯩꯁꯦ
ꯁꯨꯔ ꯇꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤꯗꯃꯛ. ꯀꯀꯥꯁꯤ ꯏꯁꯩ ꯌꯥꯝ ꯍꯩ. ꯊꯥꯒꯠꯆꯔꯤ. ꯀꯩꯀꯥ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯁꯛꯄ ꯑꯗꯨꯅꯤ. ꯈꯪ ꯍꯩꯁꯤꯡ ꯑꯣꯖꯥꯁꯤꯡꯅ ꯁꯨꯝ ꯇꯥꯔꯒꯗꯤ ꯁꯨꯝ ꯁꯛꯆꯔꯤꯕꯅꯤ ꯀꯥꯏꯅ ꯁꯨꯝ ꯈꯟꯒꯗꯕ ꯍꯥꯏꯇꯥꯔꯦ. ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦ, ꯁꯨꯝ ꯁꯛꯄ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯍꯥꯏꯇꯥꯔꯦ. ꯈꯨꯗꯣꯜꯒꯤ ꯑꯥꯊ꯭ꯔ ꯈꯪꯗ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯋꯥꯔꯧ ꯍꯧꯔꯅꯤ ꯊꯃꯣꯏꯁꯤꯅ. ꯈꯨꯗꯣꯜꯒꯤ ꯑꯥꯊ꯭ꯔ ꯈꯪꯗ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯋꯥꯔꯧꯍꯧꯔꯅꯤ ꯊꯃꯣꯏꯁꯤꯅ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯌꯥꯏꯐꯅꯕꯇ ꯈꯜꯂꯤꯕ ꯄꯨꯟꯁꯤꯁꯤꯅ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯌꯥꯏꯐꯅꯕꯇ ꯈꯜꯂꯤꯕ ꯄꯨꯟꯁꯤꯁꯤꯅ. ꯈꯨꯖꯤꯁꯦ ꯇꯝꯂꯕꯅꯤ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ. ꯍꯥꯏꯗꯣꯛꯂꯨꯅꯨ ꯀꯅꯥꯗ ꯇꯝꯊꯣꯛꯂꯨꯅꯨ ꯋꯥꯔꯤꯁꯦ. ꯍꯥꯏꯗꯣꯛꯂꯨꯅꯨ ꯀꯅꯥꯗ ꯇꯝꯊꯣꯛꯂꯨꯅꯨ ꯋꯥꯔꯤꯁꯦ. ꯀꯅꯥ ꯈꯪꯍꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯊꯃꯣꯏꯗ ꯂꯨꯞꯅ. ꯈꯨꯖꯤꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ, ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯝꯖꯅꯤꯡꯕ ꯈꯨꯗꯣꯜ ꯀꯌꯥꯅꯤ. ꯉꯝꯒꯅꯤ ꯊꯋꯥꯏꯁꯨ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯉꯣꯟꯗ. ꯉꯝꯒꯅꯤ ꯊꯋꯥꯏꯁꯨ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯉꯣꯟꯗ. ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ. ꯁꯨꯝ ꯏꯁꯩꯁꯦ ꯄꯥꯝꯖꯕꯒꯤ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯁꯛꯆꯕꯅꯤ. ꯁꯣꯏꯂꯥꯡꯈꯤꯕ ꯌꯥꯎꯔꯒꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ. ꯅꯨꯡꯁꯤꯖꯕ ꯐ꯭ꯔꯦꯟ ꯃꯌꯥꯝ, ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ. ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯅꯤꯖꯔꯤ. ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ.